Agasbani Imphal Nolini Devi na pau pajari ahanbada maruiba pau Thobal jila gi khongjom chapa mayai lekai da ngasi ahing bom pokhaibada myoi ama sire marina sokle Mukhyamantri Nongthombam Biren hairi Assam da khundariba Manipuri sing rajya sida sanglakpada ILP sanaroi amasung mama mapa leitraba angang singda PM Cares for Children scheme gi kanabasing Pradhan Mantri Narendra Modi na ngasi lanthoklagani Thobal jila gi khongjom chapa mayai lekai community hall da ngasi ahing athengba pung ama makhairom tabada sakti leiba bom ama pokhai khre aikoi gi Thobal pawmi soibam binoina police gi pawpala duna hai bom pokhai ba adu da myoi ama siki aduga atopa myoi marina aso open nangki choklaba sing adu Thobal district hospital da pukhatuna layangli leiki draba machung asokpa sing adu nan Manipuri ngaktani hairi makoi sing adu mafam adu da water tank sabagi thabak sunaba leibani hairi Kaksing Police Commando nangrang serau dagi haigalakpa bolero makhamduna sek tawbada miyoi anina puramba kani kilogram anirom phabangamle Pharaba miyoi sing adu potlam sing aduga konana makhataba thabak lokhatnabagi damak mari leinaba singda sinakre Mukhyamantri Nongthombam Biren hairi Assam da khundariba Manipuri sing rajya asida sanglakpada ILP sanaroi mahangna hai Assam amasung Manipurda leiriba miyamgi marakta tatna thanaba yadraba igi mari matam kayadagi leituna lakli Rajya sida leiriba mitei sing Assam gi ahom sing amasung naga sing matam amada Senapati jila gi makhelda nungsi janana amata oina leiminarami mahangna hai asigumba nungsi janabagi mari asi hingat hanabagi damakta mafam aduda Reunited Heritage Park of Manipur saragani Assam gi Silchar da leiba da ji bhavan da pangthokpa All Assam Manipuri People's Convention 2019 da saruk yakhiba Mukhyamantri na hai Lamdam asigi ina khulaba kala sanskriti amadi lambu ngak sinduna thamnaba honabada thawaina ponta pikhraba ikhoigi ipa ipusingbu kaidongnungdasu kaupam thokte mangna hai itihas bu semdoknaba honariba singki mayuktagi aikoi amata oina leppadabani Mukhyamantri na hai aikoi maselgi marakta motina dabadagi bitop singna sangsilaktuna khudong saba lobudagi sahi taret khuntakpa amasung British singna aikhoigi lam asibu lawsinkhibani Maramaduna itihastagi aikhoina tamjaningai oiba kaya marum lei madudi apunbana saktini haibasini Assamda Manipur bhavan sabagi matangda Mukhyamantri na hai Rajya Sarkarna lam lawsinaba thabak haure masi hek loibaga bhavan sanaba rajyagi mantri mandalna warip lawgani Pradhan Mantri Narendra Modi na Pradhan Mantri oirakpa sahi nipan mapung pharakpagi thauram leibak sinba thungna thakai ama chupna pangthokadawri Manipurda su thauram asi pangthoknaba sem chaba loire thauram asigi mangoinana Pradhan Mantri Narendra Modi yauna BJP gi lusingba singna thauram asi pangthoknabagi damak video conferencing gi khutangda wari sanakhi wari sanabatu da BJP na sasan paiba rajya singi BJP lusingba singchu saruk yakhi Manipurda thauram asigi manung channa khwaidagi sothana leiba but chama khangatlaga tungan tungan pa thauram kaya pangthokani Thakai ama chupna sathagadaba thauramgi manung channa Pradhan Mantri gi miteng makhada rajya sida paikhaliba tungan pa scheme singi kanabasing miyamda ningthina khanghanaba honagani tabiriba pawasi Akasbani Imphal dagini Mama mapa leitraba angang singda PM Cares for Children scheme gi kanabasing Pradhan Mantri Narendra Modi na ngasi lanthoklagani Pradhan Mantri na school chaliba angang singda scholarship ki senpham sing chu pithoklagani Makoida Ayushman Bharat ki makhada piba health card chingchu yentokani PM Cares for Children scheme mamang sahi ki mekun mapanda Pradhan Mantri na hudokhibani scheme masina COVID-19 na maram oiduna mama mapa leitraba angang singda khudong saba piri scheme masina angang singna sahi kulumdoi suba phawbada lupa lakh tara phawbagi sel gi mateng pangani amasung makoi gi haksel ki insurance ki khudong saba su pigani Thauramgi manung channa Pradhan Mantri na mama mapa leitraba angang singasu wari sanagani Pradhan Mantri Narendra Modi na Jati Thaki Mifam Garib Kalyan Sammelan Simla da hayeng haudokani Azadi ka Amrit Mahotsav kamari leinana Mantralay mapan amasung bibhag sangna paikhatpa tungan ba scheme 13 ki beneficiary singa Pradhan Mantri ga wari sanagani
mahakna Kisan Chamani Di Scheme gi 13 suba installment chu thadokani masigi apunba senpham lupa koti 12,000 romni Tharumasi Rajagi Konungsing District Headquarters sing amasung KBK Center sing da chu pangthokani tungan ba thoram sing asigi makhada scheme sing asigi beneficiary singa Mukhi Mantri sing Kendra amasung Dwijamani sing MP sing MLA sing amasung miyam gi mihut singa wari sanakani ngasi phongba pause singki maru iba pau singki damak hauze Maibam Dwijamani leire Dwijamani Thagachari Nolini Assam da khundariba Manipuri singna Manipur da sanglakpada inner line permit ILP system satnaroi haiba Chief Minister gi wafam Silchar da Manipur bhaban ama saragani haiba Nagaland government na NSN IM da makata na center ga yasinana ba honau haiba pauna Manipur da ngasi phongba pause singki maroi ba pawaina phongnari Assam gi Manipuri singna Manipur da sanglakpada ILP mathau taroi haiba Chief Minister Nongthomam Birena phongdokiba wafam sanalebak da ahan headline tawduna phongli All Assam Manipuri People's Convention da CM saru yakre Silchar da Manipur bhaban ama saragani lauthokre haiba pau Isel Express da ahan headline tawduna phongli Sathiba mihat mipun miyot mini kaya nanglaga imalibak semgat khibani Manipur gi history lana ohna bahona ba hongdok hongjen tawba ai leading ide yaroi haiba Chief Minister Nongthomam Birena phongdoke ba wafam naharol gi thodang da banner headline tawri Manipur da NRC sana handuna Population Commission linglaga lana khunda siliba mitop khandoksi haiba mahiroi lupsingna phongdorak ba wafam irei wakta ahan headline tawri Assam gi Manipuri singda political gi autonomy pinaba CMN Biren yauba Manipuri Convention dabi tawri haiba pau Imphal Free Press ta ahan headline tawri Assam Manipuri Convention da CM saru yakre political autonomy demand tawdori haiba pau Sangai Express Manipuri da ahan headline tawduna phongli Haurakpham oriba makhel mapung phana semgalaga aikhoi amatani haibadu ullagani haiba Chief Minister Nongthomam Biren gi wafam pongna phamda an headline tawri I am na India government ka wari saba tokning le haiba TR Jelyang na phongdokhiba wafam huyelan pawda an headline tawri Nagaland government na NSN IM da center ga yanaba puruknaba taksin kre haiba paw People's Chronicle da an headline tawri May kuthra mathoi gi santi gi wari da moibhana pesto ki report puthokadori haiba paw Sangai Express English da headline tawduna phongli Core Committee on Naga Political Issue na NSN IM gi delegation team ga wari sanakre haiba paw Tamenglong da phongba Ganphu Mail da headline tawri NSN IM na May kuthra mathoi da Emergency National Assembly Hebron da phamnaba kaukre haiba paw zila asida phongba Tamenglong Times da ahan headline tawri Miyam Santi Pami Haina Kai Phundai da peace rally satkre haiba paw zila asida phongba Chamda ahan headline tawri Manipur gi Chief Minister yauna All Assam Manipuri People's Convention Silchar da pangthokre haiba paw Surasanpur da phongba Masona Thar da ahan headline tawri pawasi Manipur Express ki su ahan headline oiri Government scheme singi beneficiary singa Pradhan Mantri Narendra Modi ga video conferencing gi kuthang da hayeng wari sanagani haiba paw zila asida phongba Nisin Tuhil tu da ahan headline tawri NSN IM ga negotiate tawbada Assam gi Chief Minister Himanta Biswa Sharma gi tengbang pami haina Naga peace process ki core panel na phongdokhiba wafam Senapati da phongba Hills Hornbill Express da ahan headline tawri Prime Minister na tungan ba scheme singi beneficiary singa hayeng wari sanagani haiba paw si asigi ahan balamai da phongli Nolini Thagachari Dwijamani adoibada maroiba paw amuk hana Thawbal jila gi khongjom chapa mayali kaida ngasi ahing bom pokhaibada myoi ama sire marina sokle Mukhi Mantri Nongthomam Birena haidi Assam da khundariba Manipuri sing raija asida changlakpada ILP sanaroi amashung Mama mapa laitraba angang singda PM Cares for Children scheme gi kanaba sing Pradhan Mantri Narendra Modi na ngasi lantok lagani pauloi jare